Chief Minister Yumnam Khamsana Yentoktuna Poning Thotki. Singi district singa Yorani High. So Matang Lakadova Sigi startup ki plan singda Singi district sinsu Nithine Olakanda Manipugi Apun Santamam Pukalabuda startup so what of Gangobi Hizarakanda Itenzari Purabutala. Chalibatha February Gitang Tarabanga Amsung Tara Taruki Nukti Pongba Pause Amasu Electronic Media Singda Fong Kiba Pauda Manipur Police na New Secondagi Sel Kaibaga Mari Lenana Pari Hariba Bishnupur District ki Upokpi Mamang Lekai Dagi Salam Ningol Sanasam Ongbi Santi Kumari Zahi Kumapan Asi UNLF MP ga Karigum Bahiram Amatada Mari Lenade Haina UNLF Manipur ki Secretary of Publicity gi Cherol Amana Fongdrokli Chatliba Thasigi Tramangada Wangu Laifam the Pangtok Kiba Pau Gimifam Amada Wangang Loi Oikiba Sanasam Bir Chandrana Pongdokyo Pam Taramna OE Adu Mamangi Administrative Committee the Yauba Myoy Singdi Ano Semlokadaba Administrative Committee the Yohan Bigano Haina Wangu Youth Front Ki Executive Member Sapam Amarjitna Wangu Laifam the Wangu Youth Front Amadi Job card holders in the Sinduna, Nasi Pangtok Pau, Mipam the Hari, Mahana Makata Kibda, ex Chief Minister and Biren Gimatamda, Semlamba Administrative Committee, the Birchandra Su, Wangu Gram Pansite, Ward number 5K member ni, Hari Bamu Asina, known as Semlakadoriba Administrative Committee, Asi, Semlakpada, Misang Mikai Naidana, Miam Gitabak, Nitina, Tarukadava Mui, Kansi Haibopam Adu, Taramna Oi, Magna Pondok Kiba. Wapam adugi matung ina mahaki warta thabak nikthina tauribra haina jengchulubuda Wangu Gram Panchayat ki manung da leiriba ward mapan gi manungda mahakna member oiriba ward asina job card holders singi kusumal khwaidagi paisa yamdana piba ward oiramki mahak masana phongdokhi wapam afaba miyam gi thabak taurukadaba mioi khansi haibadu miyamna taramna oi adu masana ngangthokhi wapam Adu Fauba Nakpangamdava Mahaki Wafum Adu Wangu Youth Front na Yaningde Mamang the Semlamba Administrative Committee gi member Wana Amangangba Tabang na Amat Tawasing Asi Nauna Semlakadoriba Administrative Committee Asida Admuk Lehanbada Kana Ribra Haibadu Chief Minister Y. Khamsana Mejeng Changview Panchayat Election Tawdingagi Oina Nauna Semlakadoriba Administrative Committee Asidagi Miyamgi Uhul Kangna Apaba Thabak Tawkadawa Mioi Khalakani Haibagi Chief Minister Y. Khamsan the Thazaba Thammi Wangu Gram Panchayat Ward number 5 ki member Brishandrana Pongdokyo Pamda Mana Pamjaba Magi Party gi ideology da vote piba haibasi Wangu Youth Front ki su apambani adu magi khudong saba khara phangdraga mana apamba Administrative Committee ki mioi khalakpada yaroktraga party dagi tokani haiba party ki ideology khangdaba manba apam adu nganghan ningde haike haina koi lufana logdei adum budde koi tawningde musama sagi benefita yengaga thabak tawba koi hanagi Administrative Committee ki member singda Amuhana Administrative Sinabai Basa Hoi Wangugi Amadi Lamdam Sigi Ako Kontang the Tinder Bani Haidana Wangu Youth Front Luzi Maitay Emasum Kuki Marakta Toknahan Bagaloina Nagagi Lamda German Tiger Road Samdilakpa Amasum Ukul District Nagagi Yum Maikaya Yum Kaya Maitabagi Tabakta Nagaland Nagasing Matakta Attack Chathabagi Thawong Asik Kuki State Kuki Homeland gi pandam phangnanabagi thawangni haina Nation I am na maral sirakli Lupasigi External Publicity Wing na thadrokpa warol mapaladuna agency gi pawn hai Manipur amadi Nagaland da hojik oiriba film asi India gi geopolitical ambition phangnanabagi pandam da chatharakpani India government na Kuki sing khulai oina sinaraga makhoi gi pandam phangnanaba hotnari haina maral sirakli Report asina suspension of operation gi mingda Indiana sagatpa kuki militant sing training pibaga loinana kulai matik chana paihalaga maleng miwa mangda kuki singbu victim oina ohna bathorang lokhalakli tokhaiba kuki state kuki homeland sem haibasi India government ki yamna maru oiba geopolitical
strategy amani haina maral sirli report asina hai malamgi phambakta India na maru oinba military gi thodang launana ba hotnari pandam asi phangnana gi damak Indo Pacific region da India gi thil hena piba tangai phade haiba wakhalon da kuki singbu kolai oina sinnaraga akhanna thorang ama lokhalakpani India gi aron thorang asi RSS samasung masigi agencies singi thawin sin ngatung in paikhalakpani Rim Indo-Pacific Geopolitical Strategy ki maru eba thorang ama oina kuki gi homeland semna na hotnarakpani haiba yamna mayak sengna khangle haina su NSN IM na palakli naga phroki meoi singbu napak tahanna ba thorang kya leptana lokhalakli haina paladuna report asina hai kuki sinnaduna proxy war satharaga Nagalam gi ngamkhai machet tahanna ba thorang kya leptana lokhalakli Kuki terrorist singda apo makhal gi kulai pahan baga loinana democracy gi mingda yumlo nariba Myanmar da People's Defense Force PDF linkatuna kuki homeland pakthok chau thok hanna bagi thorang paikhalakli kuki sing asi matam amada British na Myanmar gi chin hills gi pusulak naga singa lamba taunabada Buffer oina siznakibani refugee kangbo asibu India government siznaningba mongda siznarga Indo Naga political peace process da akaiba thohnaba honari PV Narasimha Rao Deve Gowda IK Gujral Atal Bihari Vajpayee Manmohan Singh Narendra Modi amadi laikhidraba Rajas pilot na singba kayaga loinana meyeng sangba NSN GPRN gi ato kilonser TH Moibana Amsterdam Joint Communique amadi framework agreement singba khujek pinakhibani hairi Congress Party bu mapangal kangkhat ahanabagi pandamda hawdokkiba Sangathan region abhiyan gi manungchana state asidasu thabak paikhatpa haurgani haina city DCC gi AICC observer G Rudra Rajuna phongdorokli ngasi BT road laiba Congress bhavan da pangthokkiba paugi mifam amada city district Congress committee gi AICC observer G Rudra Rajuna hai Ahmedabad da pangthokkiba ICC session da lawkiba warek ki matung ina party asibo mapangal Kankhatnaba thabak paikhatpa haure party asigi khwaidagi maru oiba unit ama oiba DCC sing mapangal kankhat hannaba maru oiba mioi singa mifam pangthokpa haurgani maram aduna laibak asigi oinasu tongan state singda Sangathan region abhiyan pangthokpa Manipur su haurgani masigi manungchana mioi kaya unaduna party asi kankhat hannabagi matangda makhoi gi wakhalon khanagani Manipuri oina city district ki manung chanba kendra Nepal lairiba asida chatuna block congress unit singi mifam pangthok pa haurgani haiki mahana makha tarduna hai party ki oina lairiba pham singda chada yankhai gi SC ST OBC minority amadi nupi singda pigani loinana ngasidagi hawduna thabak paikhatuna mathang tha March 3 ta thabak thoram singi report Pikatkani Sangathan region abhiyan gi makhada Thamaiban Sagonban Uripo Kashamthong Singjamai Yashkul Wangkhai amadi Jiribam Assembly constituency gi lusingba singa mifam pangthoktuna tongan ba issue singda khanagani mifam sing asida party asi grassroots rebel dagi matau kramna pangal kanna thamgani haibagi matangda khanagani hainasu phondokhi Yamanji to coordinate with media people. I will take your inputs. So it is mandatory that we should even have a talk with the local media people and NGOs, voluntary organizations. Whoever wants to contribute ideologically committed with the Congress party will meet and take their advice also. Thank you very much. Lamlai Kendra gi MLA KS ibom saki meeting makhada lamlai de leiba ibodo Purai Romba Laibungi Mitin sang nauna flooring tauduna ngasi miyam da khusinakre MLA case bomsana flooring tawbibagi damak lamlai village development committee ki maikei dagi nungaiba amadi tawimal khangba ulakli thoronga mari lenana MLA case bomsana aikoi miyoibana lai khrum liba asi aikoina tawriba aranba sing sumthoktuna achumba lambi da chatnanaba hotnaba loinana Kunaina yadaba lichat sing adu control tawduna thamlaga kunaina yaba lambida chatnanaba hotnabani lai khurumbana afaba lambida chatpa ngamgadabana aikoi punamak lining pare chatpa
tangai phade aikhoi pomba lining parai chetlabadi amaga thakchi khasi naina chatnaduna ngasi sanana laiminaba nungsi chanana laiminaba ngamgani nungsi chanana lairaba matungda tangdu leitaba amadi chaukhatpa khunai oirakadabani MLA ama oina miyam gi thabak angamba makai tawgani kendra asida tawriba thabak sing asi afaba thabak oigana phai haibiu aranba tawragana sumthokna naba matam chana haibirau afa phata khangdokpagi thabak khudingi yetna naba em saduna leibadi tawbiganu haina appeal stokhi ataba tawudusu phate haibiu aduna tadana mina phaba tawudusu khulga ngwa sayirga ngwa tugumba education tawbiganu tawbe awra su tawbiganu na haibiu Hojik relief camp ta laiba IDP sing karam na mayumda halangadagi haiba hiramda film Academy Manipur na sinduna pangthokpa ani suba open short film competition da best short film award most popular award amadi best screenplay writer award ki mana lawraklaba zit films na puthokpa apunbagi kholau short film gi artist sing Laitonzam Youth and Students Club Nambol Khori Lekai da ngasi taramna okre taramna okpagi tharamda Milal gi former president and Tomba Mangang Laitonzam Youth and Students Club Nambol gi president Dr. Mongjam Ranjit Writer School Foijing Nambol gi vice principal Chinglen Takcham na athoiba mithunglen sing oina saruk yaki tharamduna minute taramanga sangba short film asigi aiba amadi screenplay iba Kojen Luang director Warjit Morangthem producer A Inhausa Amadi Atay artist sing the Achamba Kudol Pot Piduna Taram Oki Dr. Mongjam Ranjitna Fondo Kibada Oza Gozen Luang Asi Mamang the Su Masak Naiba play kaya Ikraba Aiba Amani Handak Mahak script Asibo film on Toktuna Mana Ahum Lowa Namlakpa Haiba Si Asoba Mai Pakpa Amani Amadi Lamdam Sigi Sautok Chaningaini Makatana su miyam da kanaba puning loksing oibiyaba film kya puthok lakpa ngamba oirisano haiki Imphal district ki menu thong Hafiz Sapta da hojik lairiba Manipur Muslim Girls Hostel asi ngasidagi chahitra ma ki mamang kumsing lising ani tarada matamdugi AICC ki president oirambi Sonia Gandhi masamak laktuna sangha kibani loyana matamdudagi hauna Muslim Girls Hostel asi thabak chalaiduna lakli adabu chahi 35 helam matam asi phawda lengakna subcontractors singda bill sengdoklamdaba urubda hostel Muslim mahairoi nupi masa singna thamoi shokna pendaba phongdokre Manipur gi Maitai Pangal community gi nupi masa singtagi oina state asida amatta ngairaba hostel asibo mapung Pahandaba yade minority community ki pibam phagatlaga Manipur pumbagi yaifaba oigadarubani haiba wakhalna mangda thamlaga hostel asibu sakiba pokchel sarwa subcontractor sing adugi bill gi awat percent ngasi phawwa lengakna pithoktana namsinduna thambiri haibasi khanglakpada hostel asigi Maitai Pangal mahairoi nupi masa singna pendaba phongdokhi loinana athuwa matamda bill pithok pinanaba taksilakli hostel nupi masa sing aduna Manipur gi chief minister gi athubada mijeng chingsiladuna matam sangna miyam gi damak awaba kaya khangdun laklaba contract asigi awat bill adu khudakta pithok khinanaba appeal torotli mamangda leram khiba lengak singna hostel asi sakiba subcontractors singda bill pithok langdaba asi laibak thibani haina yamna pendaba phongdokhi hojik chief minister oina leiraba yumnam khamsan gi matam sida Manipur gi minority Muslim community bu nuksiba amasung sothara phurup asebu sogatpa leader ama oina hostel asi sakiba subcontractor singda awatpa bill sengdok piduna minority mahairoi nupi masa sing asige pungning wakal leiba nungai taba pendaba kya asi ko hanbiu haike
hostel asi kumja lising aniga tarada saba loi khrabasu subcontractor sing asibu sahi khargi tungda amuk kauraktuna thong nau fencing na singba nongna sem saba taukiba adugi senpam lupa lakh 53 ni mamangda pithoktuna leihoba senpam ga pullaga lupa lakh 65 asi pending leibani anova lengak asina bill gi senpam asi athubada pithopiu haina subcontractor el tombana lengak mi yeng chingsilakhi Bangladesh Nationalist Party BNP gi chairman Tariq Rahman bu BNP gi parliamentary party leader oina khankraba matung asi Bangladesh ki prime minister oina wasak lokre handak pangthokhiba Bangladesh ki parliamentary election seat chaniga marifudatra ki manungda BNP na seat chaniga sukna mapan phangmangam kibani right wing Jamaat e Islami na seat humburani pan phangki hanagi prime minister Sheikh Hasina gi Awami League party di election aduda contest tawda athing batham khrabani ngasi wasak lokhiba aduda minister kunmanga amadi state minister kunmari su wasak lokhi ngasi wasak lobagi thoram duda India gi maikei dagi Lok Sabha gi speaker Om Birla su sawyakhi aroibada maroy pa muhanna Council of Higher Secondary Education lawba class 12 ki examination ngasi dagi hokre DG Sapne 2.0 ngasi Chief Minister Wycam Sana launch tokre Sangathan Srijan Abhiyan Manipur su pakat pahorgani haina AICC observer G Rudra Rajuna undokre loinana Tariq Rahman na Bangladesh ki anawa prime minister oina wasak lokre ngasi damaktadi paudam pijaba matang asir losinjare bajeng tabir ba khwai punapu amuka hanna khurumjari